Numidangi matam oiraduna Tomthinna nasai leirakpa yendu thonglami. Tanjaduda Loyasu call tawrai. Mangalna phone du paikhatle. Mangalna, hello, babu. Loyana, haune, noi mamo lakpa natro. Nanena haujikta phone da haire. Angang nabagi chatkina. Kamain tawrage. Mangalna, lae babu. Abemado masabudi khara phare. Ngasai doctor su yengure. Kay no test tawona tawre. Reports laurure. Hayeng result khangani. Loyana, oh, paudo, engonda su hairoko. Nama amta phone paigi, pahelake. Laizana, ibungo. Mangalna, ima. Laizana, ija anaik yaudi ko. Mangalna, yaudi ima. Laizana, yamjiksina layu ko. Nachan nai haidusu fazana no enina senabiu. Amukne no eni tumdana leiramni ko. Mangalna, yengni ima. Ado, aigi pesa tharapado. Kaungni, phone amta laigiba. Aigi sa, yam nungaitre. Laizana, napada aina hairabane. Hayeng maina thazarani. Noibu chaka thongaba. Mangalna, thongi ima, tamona. Laizana, oh, pare pare. Fazana layu adudi. Ima amu thamage ko. Mangalna, thamo. Thawbana, kay hairino mangal. Mangalna, babungdo, mamo chatpa haujikta ninena haibadagi khangena sum torpajani. Thawbana, abema, nangdi nasa kaisu tawde ko. Abemana, kitangdi sariba male papa. Thawbana, adudi ngaki puro, chakloraga papa kaurage. Abemana, yani papa, sidadong laige. Thawbana, amuk naba henjini haiba, lao, papa su lake. Thawbana machanapibu usinduna abema hikada changai. Abema mahi phamungda changduna hippi. Mapana phamung nakanda tul macha ama thaduna phami. Thawbana, papa gi macha thoibi nang naba yade ko. Papa gi di nang sa aigi thawai ni. Nang na naradi papa su wai. Abemana, papa, ai kaisu tawdeba. Mapagi makhutu abemana tapna paisinjay. Abemana, papa su wakhal yamna khanjinbigano. Papa na thanda yumda lairaga aisu papa hi khanbada nungaitiye. Thawba machanapibu themjinbiduna. Aibu ithanda kamaina lairiba. Bachau su lay, machaubi su lay, bubok hoy, tomnaw hoy, loi lairidudi. Nangdi sida tamo chauga tamo mangalga khaktani. Ichana naba haise mueni khaktana senaba ngamloidoribani. Aduna chaba thakpa matam chana chang naigadabani. Abemana, aduda nungdangse hekta chaningdaba haujikanse. Thawbana, chaningdi haidanabu hekta yabro. Papa sauni ko mathangdi noi tamo chauda nungti hangdoini. Mapa machadu ngahak wari watai sanaraba matung mangalna chak thiri haiduna kaurai. Chai ising chaba loiraga pothana duna ahingduma haukre. Mathangi anganba ayungni abemagi result khanglunaba haiduna thawbaga mangalga oina chatnaba mapi setli. Thawbana, hai mangal, che changsingdu noigi table da thamambani amta lauthorao. Mangalna, hoi mamo. Thawbana, abema, nang tamo chauga fazana leiramuko, horen halakpada kai leirauge. Abemana, kem leiranuda papa, chanabasu miyam leirisibu. Thawbana, pare, Tomthin, abema se fazana yengamuko. Tomthinna, hoi kaka. Thawbana, mangal, yaraba, loi sureko, thuosira. Mangalna, thuose mamo. Anidu auto ma phaduna hospital tamna lakle. Hospital yauraduna doctor unanaba direct doctor gi thongjinda ngairere. Mangalna, midi yam leite, chedi pisilame mamo. Thawbana, kauzara anida. Taibang panbu sembiriba, taibang mapu, ijase asoyangam yahan biganuko.
Mapa haibadu orubana khajitang nabada pakhatjaba phaujai. Ngihaki matung doctor na thaubo hibu koksilai. Thauba changduna report singdu ulami. Thaubana, "Doctor, she's my daughter. Is there any problem?" Doctor duna report tu munna yengi aduga tapna hairi. "Everything is normal. You don't have to worry. Maybe she fainted due to low BP. Her BP is 90/60, so that's quite low. But it's okay. She'll be fine. She just needs some rest." Doctor aduna advice khara irami. Thauba yam harauna. "Thank you, doctor." Thaubadu kadagi thorai. Mangalna, "Mama, kai harake." Thaubana, "Kaisu tawramdre. Wai khara sange." Mangalsu yam harauna. "Nungaireda." Anidu harau harauna yumda halai. Ka hek changbaga. Tomthinna, "Kaka, kai harage." Thauba abemahi kada changduna phami. Anidusu abemagi phamung nakanda phami. Abemadi hiptuna lay. Thaubana, "Kaisu tawraroida. Doctor na iraise. Chaba thakpa chang nayu. Matam khara potharaga layu. Stress lehenganu hairi. BP budi khara low oi hai. Ichabu wakhal yam khanjilabane. Chakado matam chana chana chadoba. Nungaibu wakhal khalaga leigadabani ko. Nahangido wabaga wakhal khara khanjilangani hairi doctor na. Ichana naraga papa waine. Nungaitaba leresu papa da hayo abema." Abemana, "Hoi papa, aisu nahadanaba honarage. Ai handakti kaya chaning thaningba phawkhidre." Asengbadi abemadu Rohit ki wakhal khanbaga magi punsi wari ningsinglubaga wakhal khara wakhibani. Thaubana, "Board exam su kuiramlaroi. Icha naba yadabani ko. Hei Tomthen, Mangal, abema se nakhoi ani na khara kanna yingsiluko. Chaba thakpa matam na hello. Natradi BP low oi haido henna soksinkhini." Machanupisu masa kaisu tawraroi khangbadagi Thaubasu mayumda thorakle. Nongma ayuk ama Thaubagi mamadu mangona phamli. Thaubana khabar paduna lairi. "Santina, atomba, ima wa amata hudoke." Thauba mamada haifet khabar pana pana yingai. Thaubana, "Kai haigi ima, kai wano?" Santina, "Ibungo, imana nangonda hudoke khalibase kuirabani. Adubu ichana matang matam chadana wana leibada imasu haiba hek ngamde. Nang hojiksi chahi 95 adai muktang oiramgani. Aduna imana nangbu nupi thihaningine ibungo. Nangi tumgi damakta khalaga." Thauba khabardu thupsilaga nakanda thami. Aduga tapna hairei. "Karino da ima, ichanopi lesabi phara kansida thok thak kaidagi laiba wakhalno." Santina, "Imasu munna khalaga napabunga hainarakpa kuirabani. Isu nupi dudi angangni. Adugisu mathakta nupi ni. Mayum pankhini. Nang nathanta yumsida akhoi sikhraba matung karamna leigani. Kanana anayak yauraklaga maipunagadoribano." Thaubana, "Ima, adumba wado imada khanjanbiyo haide. Aibu angang machasu nate. Isagi ijat haiba amasu lei. Aigi tunggi damakta imana wabigano." Santina, "Angang macha natabadunani imana hairibase. Sibu mina tawnadaba thabaklo. Ichana yaradi ima hekta thigadoribani. Ichagi kari watli." Thaubana, "Onthokna hainaroidoride ima. Tapna haiba yadadi ai saurakani ima." Thaubadu hogatuna imungda changkhre. Santina, "Onthokpanidako magi khanbada aise siba ngamloidori." Thanilsu mapandagi kari karino leiruraga leisnaga getagi changai. Thanilna, "Se pochai se usilaga changamo. Ai mangonsida ngahakta phamauge." Thanildu mamai mana oirapna tul macha amada phami. Santina, "Achauba, ima wa amata hudoke.
ꯅꯪꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯅꯦ. ꯊꯥꯅꯤꯜꯅ ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯃꯥ? ꯁꯥꯟꯇꯤꯅ ꯑꯇꯩ ꯅꯠꯇꯦ, ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯅꯍꯥꯁꯨ ꯑꯣꯏꯔꯤ, ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ. ꯊꯥꯅꯤꯜꯅ ꯑꯁ ꯑꯣꯏꯔꯣꯏꯗ ꯏꯃꯥ, ꯇꯧꯔꯨꯅꯨ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏ, ꯑꯉꯥꯎꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤꯀꯣ. ꯁꯥꯟꯇꯤꯅ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯒꯦ? ꯍꯣꯏꯅꯦ, ꯅꯣꯏꯕꯨꯗꯤ ꯂꯩ, ꯑꯗꯨꯕꯨ ꯅꯣꯏꯅ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯀꯅꯤꯗꯅ. ꯊꯥꯅꯤꯜꯅ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯑꯩꯒꯤ ꯋꯥꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯥꯎꯕ ꯉꯝꯖꯔꯣꯏ. ꯁꯥꯟꯇꯤꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯡꯁꯦ, ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁ 10ꯒꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯁꯦꯟꯇꯔꯁꯨ ꯃꯁꯥꯒꯤ ꯁ꯭ꯀꯨꯜꯗ ꯇꯥꯖꯕꯅꯤ. ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯍꯟꯅꯗ꯭ꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ. ꯑꯕꯦꯝꯃꯁꯨ ꯒꯥꯏꯂꯨꯏꯒ ꯊꯣꯔꯛꯏ. ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯄ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ. ꯑꯕꯦꯝꯃ ꯔꯣꯍꯤꯠꯄꯨ ꯎꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯍꯧꯔꯛꯏ. ꯔꯣꯍꯤꯠꯅ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯅꯣꯏꯗꯤ? ꯒꯥꯏꯂꯨꯏꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ. ꯑꯕꯦꯝꯃꯗꯤ ꯈꯨꯝꯗꯦ. ꯔꯣꯍꯤꯠꯅ ꯑꯕꯦꯝꯃ ꯅꯪꯗꯤ? ꯔꯣꯍꯤꯠ ꯑꯕꯦꯝꯃꯗ ꯗꯥꯏꯔꯦꯛ ꯍꯪꯉꯛꯄꯅꯤꯅ ꯑꯕꯦꯝꯃꯁꯨ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯦ. ꯑꯕꯦꯝꯃꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯌꯦ, ꯅꯪꯗꯤ? ꯔꯣꯍꯤꯠꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯦ, ꯄꯥꯁ ꯃꯥꯔꯛꯄꯨꯗꯤ ꯂꯣꯏ ꯌꯧꯅꯕ ꯇꯧꯔꯝꯕꯅꯦ. ꯑꯗꯣ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯎꯁꯦ, ꯉꯁꯤꯗꯒꯤ ꯎꯅꯅꯤ ꯎꯅꯔꯣꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯒꯥꯏꯂꯨꯏꯅ ꯍꯣꯏ ꯌꯥꯏꯌꯦ. ꯑꯕꯦꯝꯃꯗꯤ ꯍꯟꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯒꯥꯏꯂꯨꯏꯅ ꯑꯗꯨꯝ ꯆꯤꯡꯗꯨꯅ ꯄꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯒꯥꯏꯂꯨꯏꯅ ꯅꯣꯏ ꯑꯅꯤ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯋꯥꯁꯔꯨꯝ ꯑꯝꯇ ꯆꯪꯉꯨꯒꯦ. ꯔꯣꯍꯤꯠꯅ ꯍꯣꯏ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯅꯗꯦ. ꯔꯣꯍꯤꯠꯅ ꯇꯞꯅ ꯍꯪꯉꯛꯏ, ꯀꯩꯗꯧꯔꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ? ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯩꯉꯣꯟꯗ? ꯑꯕꯦꯝꯃ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯕꯦꯒꯇꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯤꯡꯕꯣꯏ ꯁꯦꯝꯕꯣꯏ ꯇꯧꯔꯒ ꯈꯨꯝꯂꯛꯏ. ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯁꯨ ꯉꯥꯡꯗ꯭ꯔꯤꯗꯨꯗꯤ. ꯔꯣꯍꯤꯠꯅ ꯑꯗꯣ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯪꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯕꯦꯝꯃꯅ ꯍꯥ ꯀꯩꯕꯣ? ꯔꯣꯍꯤꯠꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯃ ꯅꯐꯝꯗ ꯍꯥꯏꯔꯝꯕꯗꯣ ꯀꯥꯎꯕꯤꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄꯅꯤ. ꯑꯕꯦꯝꯃꯗꯤ ꯔꯣꯍꯤꯠꯀꯤ ꯌꯥꯝ ꯂꯦꯝꯂꯝꯕ ꯑꯍꯣꯡꯕ ꯃꯇꯧꯗꯨꯗ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ. ꯕꯦꯒꯇꯨ ꯀꯟꯅ ꯄꯥꯏꯁꯤꯟꯕꯗꯤ ꯂꯦꯞꯇꯦ. ꯔꯣꯍꯤꯠꯅ ꯀꯩ ꯌꯥꯎꯒꯦ ꯅꯪꯒꯤ ꯕꯦꯒꯇꯨꯕꯣ, ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯤꯗꯨꯕꯣ? ꯑꯕꯦꯝꯃ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯁꯝꯗꯨ ꯑꯃꯨꯛ ꯁꯦꯝꯃꯤ. ꯒꯥꯏꯂꯨꯏ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ. ꯔꯣꯍꯤꯠꯅ ꯀꯩꯒꯤꯅꯣ ꯏꯊꯟꯇ ꯋꯥꯁꯨ ꯉꯥꯡꯍꯜꯂꯤꯁꯤꯕꯣ? ꯌꯥꯅꯤꯡꯗ꯭ꯔꯒ ꯌꯥꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯩ ꯀꯩꯁꯨ ꯌꯦꯜꯂꯛꯑꯣꯏꯗ. ꯑꯕꯦꯝꯃ ꯍꯟꯗꯛꯇꯤ ꯇꯞꯅ ꯈꯨꯝꯃꯛꯏ. ꯔꯣꯍꯤꯠ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅꯗꯤ ꯈꯪꯂꯔꯣꯏ. ꯑꯩ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯤ. ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯦ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗ꯭ꯔꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯍꯪꯂꯅꯨ. ꯔꯣꯍꯤꯠ ꯑꯕꯦꯝꯃꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯆꯃꯝꯅꯕ ꯑꯣꯏꯍꯜꯂꯦ. ꯌꯥꯗꯦ ꯍꯥꯏꯅ ꯂꯧꯕꯁꯨ ꯉꯝꯗꯦ, ꯌꯥꯏ ꯍꯥꯏꯅ ꯂꯧꯔꯨꯕꯁꯨ ꯌꯥꯗꯦ. ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯔꯣꯍꯤꯠꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯇꯪ ꯇꯥꯕ ꯄꯥꯝꯃꯤ, ꯑꯇꯩ ꯍꯥꯏꯗ꯭ꯔꯕꯁꯨ. ꯇꯟꯖꯥꯗꯨꯗ ꯀꯣꯐꯤ 3 ꯅꯨꯄꯥ ꯑꯃꯅ ꯆꯪꯉꯛꯇꯨꯅ ꯄꯤꯔꯝꯃꯤ. ꯑꯕꯦꯝꯃ ꯒꯥꯏꯂꯨꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯗꯤ ꯇꯣꯛꯇꯦ. ꯇꯁꯦꯡꯅ ꯒꯥꯏꯂꯨꯏꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯟꯁ ꯄꯤꯔꯤꯕꯅꯤ. ꯔꯣꯍꯤꯠꯅ ꯃꯥꯏꯅ ꯂꯥꯛꯆꯔꯅꯤ, ꯃꯤꯒ ꯊꯦꯡꯅꯔꯝꯕ ꯌꯥꯏ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯗ꯭ꯔꯁꯨ. ꯑꯗꯣ ꯌꯦꯁ ꯑꯣꯔ ꯅꯣ ꯗꯨꯃꯇꯪꯗꯤ ꯇꯥꯅꯤꯡꯉꯤ. ꯑꯕꯦꯝꯃꯅ ꯔꯣꯍꯤꯠ, ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯔꯣꯍꯤꯠꯅ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯗꯤ ꯃꯗꯨ ꯅꯠꯇꯦ, ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯑꯗꯨ ꯈꯛꯇꯅꯤ. ꯇꯟꯖꯥꯗꯨꯗ ꯒꯥꯏꯂꯨꯏꯁꯨ ꯍꯦꯛ ꯂꯥꯛꯏ. ꯒꯥꯏꯂꯨꯏꯅ ꯑꯁꯣꯝꯗ ꯃꯤꯁ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯨꯔꯦ, ꯀꯣꯐꯤꯒ ꯏꯪꯂꯕꯣ? ꯔꯣꯍꯤꯠꯅ ꯄꯨꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯏꯪꯗ꯭ꯔꯤꯗ.
ꯑꯗꯣ ꯅꯣꯏ ꯑꯅꯤꯗꯤ ꯀꯥꯏ ꯀꯥꯏꯗ ꯃꯈꯥ ꯇꯝꯗꯣꯔꯤꯒꯦ? ꯒꯥꯏꯂꯨꯏꯅ ꯈꯪꯗꯦꯗ, ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯣꯏꯅ ꯇꯝꯁꯤꯔꯥ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯝꯁꯤꯔꯥ ꯈꯜꯂꯤ꯫ ꯔꯣꯍꯤꯠꯅ ꯑꯕꯦꯝꯃ ꯅꯪꯗꯤ? ꯑꯕꯦꯝꯃꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯄꯥ ꯍꯣꯏꯅ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤꯌꯦ꯫ ꯔꯣꯍꯤꯠꯅ ꯑꯁ ꯑꯁꯤꯐꯥꯎ ꯍꯥꯏꯅꯤꯡꯗꯦ, ꯂꯣꯏꯔꯦꯍꯦ, ꯀꯣꯐꯤꯗꯣ ꯊꯛꯆꯤꯜꯂꯣ, ꯏꯪꯂꯅꯤ꯫ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯅꯣꯠꯄꯦꯗꯇꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯏꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯒꯥꯏꯂꯨꯏꯗꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯕꯅꯦ, ꯑꯗꯣ ꯁꯤ ꯑꯕꯦꯝꯃ, ꯅꯪꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏ ꯍꯜꯂꯣ ꯍꯥꯏꯅꯤꯡꯂꯗꯤ ꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ, ꯄꯥꯏꯁꯤꯜꯂꯣ꯫ ꯒꯥꯏꯂꯨꯏꯅ ꯀꯩ ꯈꯨꯍꯥꯏꯅꯣ ꯑꯗꯨꯗꯤ? ꯌꯥꯝ ꯀꯨꯏꯅꯅꯒ ꯍꯥꯏꯔꯤꯗꯨꯅ, ꯑꯗꯨꯝ ꯑꯩꯒꯤ ꯅꯝꯕꯔꯅꯤꯅ ꯄꯤ ꯌꯥꯕꯗꯨꯕꯣ? ꯔꯣꯍꯤꯠꯅ ꯃꯇꯥꯡ ꯃꯇꯥꯡꯅꯅꯦ, ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯣꯛꯑꯁꯤꯔꯥ? ꯑꯕꯦꯝꯃꯁꯨ ꯃꯥꯒꯤ ꯕꯦꯒꯇ ꯔꯣꯍꯤꯠꯀꯤ ꯅꯝꯕꯔ ꯏꯔꯝꯕ ꯆꯦꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯍꯨꯝꯗꯨ ꯒꯦꯠ ꯇꯝꯅ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯒꯦꯠ ꯃꯌꯥꯗ ꯃꯍꯧꯁꯥꯒꯨꯝ ꯃꯉꯥꯜꯒ ꯇꯣꯝꯊꯤꯟꯒ ꯉꯥꯏꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯃꯌꯥꯝꯕ ꯑꯅꯤꯁꯦ ꯎꯗ ꯀꯨꯏꯔꯦꯅꯦ꯫ ꯒꯥꯏꯂꯨꯏꯅ ꯇꯥꯃꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯇꯣꯝꯊꯤꯟꯅ ꯍꯣꯏꯅꯦ, ꯎꯗ ꯀꯨꯏꯔꯦꯅꯦ, ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯣꯏꯁꯨ ꯈꯔ ꯈꯔ ꯀꯣꯏꯊꯣꯔꯛꯎꯅꯦ, ꯑꯕꯦꯝꯃꯁꯦ ꯃꯃꯥꯟꯅꯕ ꯃꯃꯥꯟꯕꯤꯁꯨ ꯂꯩꯇꯕꯒ꯫ ꯔꯣꯍꯤꯠꯅ ꯑꯕꯦꯝꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯣꯏꯔꯛꯀꯦ꯫ ꯃꯤꯠꯌꯦꯡꯗꯨ ꯃꯉꯥꯜꯅ ꯆꯤꯡꯅꯩ, ꯑꯗꯨꯕꯨ ꯑꯕꯦꯝꯃꯅ ꯋꯥ ꯉꯥꯡꯂꯛꯇꯕꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯒꯥꯏꯂꯨꯏꯅ ꯂꯥꯛꯇꯣꯏꯅꯦ ꯇꯥꯃꯣ, ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯑꯕꯦꯝꯃ, ꯕꯥꯏ꯫ ꯑꯕꯦꯝꯃꯅ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣꯀꯣ꯫ ꯔꯣꯍꯤꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯠꯂꯒꯦ ꯔꯣꯍꯤꯠ꯫ ꯔꯣꯍꯤꯠꯅ ꯃꯌꯥꯝꯕꯅꯦ, ꯑꯩ ꯏꯃꯥꯟꯅꯕ ꯉꯥꯏꯍꯧꯈꯤꯒꯦ꯫ ꯑꯍꯨꯝꯗꯨ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯏ꯫ ꯃꯉꯥꯜꯅ ꯑꯕꯦꯝꯃ ꯀꯩꯗꯧꯔꯦ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯑꯕꯦꯝꯃꯗꯨ ꯉꯥꯏꯍꯥꯛ ꯃꯪꯂꯨꯕꯅꯤ꯫ ꯃꯉꯥꯜꯅ ꯉꯥꯡꯉꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯕꯦꯝꯃꯅ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥꯃꯣ ꯃꯉꯥꯜ꯫ ꯃꯉꯥꯜ ꯑꯕꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯥꯁꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯍꯦꯗꯐꯣꯟꯁꯇ ꯏꯁꯩ ꯇꯥꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯃꯉꯥꯜ ꯑꯕꯦꯝꯃꯗ ꯑꯃꯨꯛ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯑꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯗꯤ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯒꯤ ꯀꯥꯗꯨ ꯌꯧꯔꯦ꯫ ꯑꯕꯦꯝꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯔꯣꯍꯤꯠꯁꯨ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯣꯕꯥꯏꯜꯗꯨ ꯁꯨꯝ ꯑꯣꯠꯂꯤ꯫ ꯑꯕꯦꯝꯃꯅ ꯐꯣꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯅꯤ꯫ ꯑꯕꯦꯝꯃꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯐꯦꯁꯕꯨꯛꯇ ꯊꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯑꯩꯁꯤ ꯉꯥꯎꯏꯅ, ꯅꯣꯡꯃꯇ ꯐꯦꯁꯕꯨꯛꯇ ꯊꯤꯒꯦ ꯈꯜꯂꯨꯗꯦꯅꯦ꯫ ꯑꯩꯁꯤ ꯐꯅ ꯁꯤꯡꯕ ꯃꯥꯜꯂꯁꯨ ꯀꯥꯏꯗꯅꯣꯃꯗꯤ ꯄꯪꯂꯤꯖꯥꯠꯅꯤ꯫ ꯐꯦꯁꯕꯨꯛꯇ ꯑꯕꯦꯝꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯤꯡ ꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯕꯅ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯕꯦꯝꯃꯗꯤ ꯐꯣꯇꯣꯁꯨ ꯍꯥꯞꯈꯤꯗꯦ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯉꯥꯎꯔꯦ꯫ ꯔꯣꯍꯤꯠꯅ ꯐꯦꯁꯕꯨꯛꯀ ꯀꯃꯥꯏ ꯍꯥꯡꯖꯥꯠꯅꯣ ꯃꯗꯨꯕꯣ? ꯅꯠꯇ꯭ꯔꯒ ꯍꯥꯡꯗꯖꯥꯠꯂꯣ? ꯍꯣꯏꯗ, ꯍꯥꯡꯂꯝꯂꯔꯣꯏ, ꯃꯕꯨꯡ ꯑꯅꯤꯒ ꯂꯩꯕꯅꯦ, ꯀꯤꯗꯅ ꯄꯥꯏꯗꯕ ꯑꯣꯏꯔꯝꯅꯤ꯫ ꯒ꯭ꯌꯥꯟꯒ ꯊꯤꯅ ꯇꯥꯕꯤ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯁꯛꯁꯨ ꯐꯖꯩ, ꯃꯒꯨꯟꯁꯨ ꯂꯩ, ꯀꯥꯟꯗꯦ, ꯃꯣꯏꯗ ꯍꯦꯛꯇ ꯒꯥꯏꯂꯨꯏ ꯍꯧꯔꯒ ꯆꯠꯂ ꯂꯣꯏꯔꯦ꯫ ꯀꯣꯏꯒꯦꯅꯕꯨ ꯈꯜꯂꯗꯤ ꯇꯛꯄ ꯇꯥꯔꯦꯗꯅ꯫ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯁꯤꯕꯨ ꯀꯣꯛ ꯑꯃꯨꯛ ꯈꯔ ꯊꯥꯗꯒꯦ ꯅꯨꯄꯤꯗ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯒꯥꯏꯂꯨꯏꯒ ꯔꯣꯍꯤꯠꯀ ꯍꯧꯅꯗꯨꯅ ꯑꯕꯦꯝꯃ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯕꯨꯡ ꯑꯅꯤꯗꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕꯒꯤ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯒꯥꯏꯂꯨꯏꯅ ꯍꯣ ꯊꯣꯡ ꯍꯥꯡꯉꯣ, ꯇꯥꯗ꯭ꯔꯣ ꯍꯤꯡꯆꯥꯕꯤ, ꯇꯤꯡꯇꯣꯡꯒꯗꯣ ꯇꯥꯗ꯭ꯔꯕꯣ? ꯑꯕꯦꯝꯃꯗꯤ ꯃꯕꯨꯡꯁꯤꯡ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯗꯕꯗꯨꯗ ꯍꯥꯡꯗꯕꯅꯤ꯫ ꯒꯥꯏꯂꯨꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯒꯥꯏꯂꯨꯏꯅꯤ ꯈꯪꯕꯒꯤ ꯍꯥꯡꯗꯣꯔꯛꯏ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯔꯣꯍꯤꯠ ꯌꯥꯎꯔꯝꯕꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯒꯥꯏꯂꯨꯏꯅ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ? ꯊꯣꯡ ꯍꯥꯡꯕꯒ ꯀꯤꯖꯔꯤꯕ, ꯂꯩꯁꯥꯕꯤ ꯁꯛ ꯐꯖꯕꯅꯤꯅ꯫ ꯑꯕꯦꯝꯃꯅ ꯃꯤꯔꯝꯅꯤꯅ ꯀꯤꯗ꯭ꯔꯗꯤ, ꯇꯥꯃꯣ ꯍꯣꯏꯁꯨ ꯀꯣꯂꯦꯖ ꯆꯠꯈꯤ꯫ ꯒꯥꯏꯂꯨꯏꯅ ꯏꯁ ꯔꯣꯍꯤꯠ, ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯤꯗꯅꯦꯞ ꯇꯧꯍꯧꯔꯁꯦ꯫ ꯔꯣꯍꯤꯠ ꯅꯣꯛꯂꯒ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯕꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ,
ꯐꯝꯃꯣꯁꯤꯗ ꯆꯥ ꯂꯣꯜꯂꯛꯀꯦ. ꯒꯥꯏꯂꯨꯏꯅ ꯂꯣꯜꯂꯛꯑꯅꯣ ꯁꯥꯕꯁꯤꯗ ꯅꯪ ꯎꯅꯤꯡꯗꯅ ꯂꯥꯛꯏꯅꯤ ꯏꯕꯦꯝꯃ. ꯃꯤ ꯁꯤꯗꯧꯕ ꯌꯥꯎꯅꯔꯦ ꯅꯪ ꯎꯗꯕꯗ. ꯑꯕꯦꯝꯃꯗꯤ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯏ. ꯑꯦ ꯀꯅꯥ ꯀꯔꯤꯒꯤ? ꯒꯥꯏꯂꯨꯏꯅ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯏꯌꯦ. ꯄꯛꯇꯦꯀꯣ ꯅꯪ. ꯑꯕꯦꯝꯃ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯔꯣꯍꯤꯠꯅꯤ ꯍꯥꯏꯕ. ꯑꯕꯦꯝꯃ ꯋꯥ ꯊꯩꯗꯣꯔꯛꯏ. ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯒꯥꯏꯂꯨꯏꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯒꯦ? ꯅꯪꯕꯨ ꯎꯅꯕ ꯗꯥꯏꯔꯦꯛ ꯂꯥꯛꯏꯅꯤ. ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕ? ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯈ꯭ꯔꯤꯗꯣ ꯅꯣꯡꯇ ꯐꯣꯟ ꯇꯧꯔꯛꯇꯦ ꯑꯔꯤꯛꯄꯤꯁꯦ. ꯑꯕꯦꯝꯃꯅ ꯄꯥꯏꯗꯤꯌꯦ. ꯍꯟꯗꯛꯄꯨꯗꯤ ꯇꯥꯃꯣꯒꯤ ꯑꯃ ꯂꯩꯔꯅꯤ ꯍꯥꯏ. ꯃꯥꯏꯗꯣ ꯑꯩ ꯄꯥꯏꯔꯣ ꯍꯥꯏꯕꯅꯤ. ꯒꯥꯏꯂꯨꯏꯅ ꯄꯥꯏꯔꯣ ꯄꯥꯏꯔꯣ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯡꯐꯥꯗꯣ ꯋꯥꯔꯤ ꯁꯥꯕ ꯌꯥꯏꯗꯅ. ꯄꯥꯈꯪꯁꯤꯁꯨ ꯋꯥꯕ ꯈꯔ ꯐꯔꯅꯤ. ꯍꯥꯏꯗꯣꯛꯂꯨꯔꯒ ꯒꯥꯏꯂꯨꯏ ꯃꯔꯩ ꯇꯤꯡꯊꯣꯔꯛꯏ. ꯑꯕꯦꯝꯃꯅ ꯑꯁ ꯅꯪꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ. ꯇꯜꯂꯤꯍꯦ. ꯒꯥꯏꯂꯨꯏꯅ ꯑꯩꯅꯦ ꯄꯨꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯣꯏꯒꯤ ꯋꯥꯁꯔꯨꯝ ꯀꯥꯏ ꯂꯩꯒꯦ? ꯑꯝꯇ ꯆꯪꯉꯨꯒꯦ. ꯑꯕꯦꯝꯃꯅ ꯑꯁꯤꯗ ꯂꯩꯔꯦ. ꯒꯥꯏꯂꯨꯏ ꯀꯗꯔ ꯇꯧꯔꯤꯕꯅꯤ. ꯔꯣꯍꯤꯠꯀꯤ ꯃꯤꯆꯪ ꯆꯪꯕꯤꯔꯤꯅꯤ ꯃꯥꯗꯤ. ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯈ꯭ꯔꯦ. ꯑꯕꯦꯝꯃꯒ ꯔꯣꯍꯤꯠꯀ ꯐꯝꯍꯧꯔꯦ. ꯔꯣꯍꯤꯠꯅ ꯑꯩ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯅꯪꯗꯤ? ꯑꯕꯦꯝꯃꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯔꯣꯍꯤꯠ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ. ꯈꯪꯗ꯭ꯔꯦꯗ. ꯈꯪꯗꯧꯕ ꯃꯤꯅ ꯁꯨꯈꯪ ꯈꯪꯖꯤꯟꯅꯗꯦ. ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ. ꯍꯣꯏ ꯃꯁꯤꯃꯗꯤ ꯏꯔꯟꯅꯥꯏ ꯑꯣꯏꯔꯦ. ꯀꯥꯎꯊꯣꯛꯀꯦꯁꯨ ꯉꯝꯗ꯭ꯔꯦ. ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯔꯝꯗꯕ ꯌꯥꯏ. ꯃꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯩꯗꯤ ꯅꯪꯕꯨ ꯎꯗ꯭ꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏ. ꯎꯅꯤꯡꯕꯁꯨ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯅꯨꯡꯁꯤꯗꯦ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯂꯗꯤ ꯑꯩ ꯉꯁꯤ ꯂꯥꯛꯂꯝꯃꯣꯏ. ꯅꯪꯒꯤ ꯆꯟꯅꯩꯅꯕ ꯄꯥꯎꯈꯨꯝꯗꯨꯅ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯐꯥꯎꯍꯜꯂꯤ. ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯒ ꯆꯠꯈ꯭ꯔꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ. ꯄꯨꯟꯁꯤꯒꯤ ꯅꯪꯕꯨ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦ. ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯖꯒꯥ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ. ꯑꯕꯦꯝꯃ ꯂꯨꯛꯊꯗꯨꯅ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯔꯝꯃꯤ. ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥꯅꯤ. ꯁꯣꯏꯈꯤꯕ ꯀꯌꯥ ꯂꯩꯔꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯊꯃꯣꯏꯗꯨꯗꯤ ꯅꯧꯊꯣꯛꯄ ꯍꯧꯔꯛꯏ. ꯔꯣꯍꯤꯠꯅ ꯀꯔꯤꯃꯠꯇ ꯈꯨꯝꯃꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯩ ꯇꯁꯦꯡꯅ ꯀꯣꯛ ꯆꯥꯛꯀꯗꯧꯔꯦ. ꯑꯕꯦꯝꯃꯅ ꯔꯣꯍꯤꯠꯇ ꯇꯞꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯔꯣꯍꯤꯠꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯕꯦꯝꯃꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏꯌꯦ ꯔꯣꯍꯤꯠ. ꯑꯕꯦꯝꯃꯒꯤ ꯃꯔꯧ ꯂꯩꯕ ꯄꯥꯎꯈꯨꯝꯗꯨ ꯔꯣꯍꯤꯠ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯐꯥꯎꯔꯦ. ꯔꯣꯍꯤꯠꯅ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ. ꯑꯕꯦꯝꯃ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ. ꯁꯨꯞꯅꯇꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕ ꯁꯛꯇꯝꯁꯤꯅ ꯑꯩꯒꯤ ꯆꯩꯅꯥꯕꯨꯗꯤ ꯂꯣꯠꯁꯤꯜꯂꯤꯕꯅꯤ ꯔꯣꯍꯤꯠ. ꯑꯩꯅ ꯅꯪꯕꯨ ꯅꯥꯊꯩꯅꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯍꯦꯟꯅ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯦ. ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯧꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯔꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯁꯦ ꯔꯣꯍꯤꯠ? ꯑꯅꯤꯗꯨ ꯒꯥꯏꯂꯨꯏ ꯂꯩ ꯍꯥꯏꯕ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯦ. ꯑꯃꯅ ꯑꯃꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯅ ꯍꯥꯏꯅꯔꯛꯏ. ꯔꯣꯍꯤꯠꯅ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ ꯑꯕꯦꯝꯃ. ꯅꯪ ꯑꯗꯨꯝꯅ ꯀꯞꯀꯅꯨ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯁꯤꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯁꯤꯟꯈꯤ. ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ. ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ. ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯅꯃꯥꯡꯗ ꯎꯠꯂꯔꯣꯏꯒꯦ ꯑꯕꯦꯝꯃ. ꯑꯕꯦꯝꯃ ꯇꯞꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ. ꯔꯣꯍꯤꯠ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯒꯦ. ꯑꯩ ꯆꯩꯅꯥꯁꯦ ꯈꯥꯡꯕ ꯋꯥꯔꯦ. ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯂꯣꯠꯁꯤꯟꯗꯨꯅ
ꯃꯤꯅꯝꯕꯁꯨ ꯄꯥꯝꯗꯤꯌꯦ ꯔꯣꯍꯤꯠ ꯑꯩꯁꯦ ꯂꯨꯍꯣꯡꯂꯕꯤꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯂꯨꯍꯣꯡꯕ ꯊꯥ 2 ꯁꯨꯗ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯈꯨꯝꯃꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯔꯣꯍꯤꯠ ꯑꯕꯦꯝꯃꯅ ꯀꯞꯄꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯇꯨꯅ ꯒꯥꯏꯂꯨꯏ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯡ ꯍꯥꯡꯂꯒ ꯑꯕꯦꯝꯃꯩ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ